The GK channel bu miyeng tabiriba pumnamakpu Gorbachov na ahamdamakta taramna okchari. Miyeng tabiriba pumnamakna aihapu puning thawgatpiba oina video asibu like tawbiu, channel asibu subscribe tawbiu loinana mayam pumnamakna video asibu loiba bawbutang miyeng tabiu. Ngasigi video asi matang asida haujarage. Ngasigi ahanba wahang asidi. The famous woman ruler of the Gupta period was A. Kubernaga, B. Prabhavati Gupta, C. Rajashree, D. Kumar Devi. Gupta period ta yamna maming chatkhiba nupi ruler adu kanano. Ahanbada Kubernaga, ani subada Prabhavati Gupta, ahum subada Rajashree, mari subada Kumar Devi. Ngasigi ani suba wahang asudi. Which of the following does a TV remote control unit used to operate a TV set? A. Microwaves, B. Radio waves, C. Sound waves, D. Light waves. TV remote controller da TV set amabu operate taunaba sinaribadu karambadano. Ahanbada microwave, ani subada radio wave, ahum subada sound wave, mari subada light wave. Ngasigi ahum subawahang asudi. The governor is responsible to the A. State legislative, B. Parliament, C. President, D. Prime Minister. Governor asi Canada responsible oibagi. Ahanbada state legislative, ani subada parliament, ahum subada president, mari subada prime minister. Mathakta pankriba wahang ahum asigi adongi achumba paukum adu mathangi nimitki mudang wairam pung mari phawgi mamangda comment tawbiro. Haiba question ahum asigi achumba paukum pibirakpa comment pibirakpa miyoi ama khangatcharaga mathangi video da mahaki mingadu laukthokchagani amasung haiba question ahum asigi achumba paukumsu mathangi video da haidokchagani. Loinana channel asida video asi nongma kalaga nongma oina hapsaragani. Mamangi video da hangjakhiba wahang ahum. Ahanbada which of the following is not an Indian Gallantry Award? A. Mahavir Chakra, B. Parambir Chakra, C. Arjun Award, D. Kriti Chakra. Hairiba wahang asige chumba paukumna C. Arjun Award ni. Anishba wahang da who planted the Tree of Liberty in his capital? A. Tipu Sultan, B. Hyder Ali, C. Maharaja of Sindhia, D. Ranjit Singh. Hairiba wahang asige chumba paukumna A. Tipu Sultan ni. Ahum subawahang da the common fact about silk, lac and honey is that these are the products of A. Plants, B. Insects, C. Social insects, D. Wingless insects. Hairiba wahang asige chumba paukumna B. Insects ni. Ngasigi oinadi hairiba wahang ahum asigi achumba paukum pibirakpa miyoi adu yaudabana maram oiraga hapsadre. Video asibu yengbiba amasung comment tawbibagidamak adombu thagatchari. Miyeng tabiriba pumnamakna video asibu like tawbiramu, share tawbiramu, loinana channel asibu su mapung phaba channel ama oinabagidamakta subscribe tawbiramu, loinana anoba video ama hek lakpaga khangnabagidamakta bell icon da nambiu. Miyeng tabiriba pumnamapu asigi oinadi kainanaba yathang nijari mathangi video da amuk thengnarasi mayam pumnamapu Gorbachov na amuk hanna thagatpa phongdokchari.